Myanmar ngarang Richter scale da magnitude 8.8 youna yuwaar hakhibada da laikidaba meeeoi masing Lising ama Henkhre Thailand dana meeeoi tara laikidre Indian Express na report tawrakibagi matungina Richter scale da magnitude 8.8 youna yuwaar hakhiba amadi makhatana aftershock kayarak tawkibana mathol awangba building sing amadi semgat sagatliba building kaya ningkhaibadagi nansinduna misi mina chauna thoki ngasi nungthil pung ani tarakpa fawbada Seekhiba masing punna Lising amaga supna ani oiki haina Myanmar army na confirm tawki Seekhiba ayamba leibak adugi anishuba khwaidagi chawba city loinana yuwaar hakhibada adugi epicenter oikiba Mandaleda oiri Hauzik swati ka kai marakta nansinduna thorakpa yadana leiriba meeeoi kayagi thawai kannaba rescuer singna akan mamong da operation chethari adumoinamak achaw machin sing rescue operation da mathau tari ateka kai marakta nansinkibana amadi rescue operation loidabana aseeba masing hengatlakpa yana leiri hairi Nakalamaromda Thailand gi konung Bangkok tasu yuwaar habadu da Seekhiba masing tara sukre haina Bangkok ki governor Chachart City Pantna confirm tawki Seekhiba meeeoi sing adu awangba building sing ningkhaibadagi oiki rescuer singna hauzik su ningkhaikraba mathol kunthra wangba semgat sagatliba building gi atek akai marakta nansinkhiba sing lauthokpagi thabak kana chathari ngarang gi thodok aduda leibak ani asida building kaya ningkhaiba thong kaya tekhiba amadi chauna lambi chekhaibagi thodok sing thoki Mandalay airport su runway da akaya toy thokpadagi sizinaba yadana leibaga loinana semjin sajinbagi thabak chathari nakalamaromda China India Malaysia United States amasung Russia yauna tongan baleibak singda Myanmar amasung Thailand da tengbang piba hokre hairi